पाउचेद यंफम उइब पाउ खरा अपडेट तौजरे अब्दुल्ला फुंड्राई मयूम ईताना फोखिबा रिम्स की टेक्नीशियन थबक तगी सस्पेंड तौखरे मणिपुर मुस्लिम वेलफेयर एसोसिएशन की एडवाइजर ओइना थौ पुरिबा अब्दुल्ला फुंड्राई मयूम बोगरांग थमिदा रिम्स हॉस्पिटल की लैब टेक्नीशियन अमना ई ताब मखै खुद थाबगी थौदोक अदुबो जानिंगदबा फोंदोकपगा लोइनना चेनरिबा मियोय अदुगी मथक्ता चपचाबा एक्शन लखुलु हाइना तक्सिलतुना मुस्लिम ऑर्गेनाइजेशन क्याना रिम्स हॉस्पिटल थोमजिंदुना पेंदबगी खोलाव कया लाउखरे खुदक मियाम के पेंदबगी इहु अदु लाक्सिनदबगीदमक इम्फाल वेस्ट डिस्ट्रिक्ट की एसपी KSS शिवकांत लुसिंगबा पुलिस पर्सन क्या लाक्तुना इरांग अदु लाक्सिनख्रे अमरोमदा MMWO की एडवाइजर अब्दुल्ला फुंड्राई मयूमदा खुथाकिबा रिम्स की एक्स-रे टेक्नीशियन L समरेंद्र सिंह थबक्तगी सस्पेंड तौखरे मार्क सस्पेंड तौबगी ऑर्डर असी ngasi रिम्स की डेप्यूटी डायरेक्टर एडमिनिस्ट्रेशन के तोंगलना थोखरे पनबजाबदी ngrak nubidan अब्दुल्ला की मसल नुपा अमा सोपदगी रिम्स ता पुखलाके मधुदा MRI लौनना हाइजरबदा मरी लेनबा टेक्नीशियन L समरेंद्र सिंह ना युगावरगा अब्दुल्ला दा नातोन की सरुदा को थारकपदगी ई तादुना सोके खुदकता युगावी अरब टेक्नीशियन अदु पुलिस की कांगपुर रिम्स ता की फारगा पोके मासिगी मतुंग दंगासी अब्दुल्ला दा नियम लाना खुथाकिबा मियुई अदुबो आइनगी मोइबा मतिक चाबा चरक पिगदबनी हाइबगी इहवासी रिम्स ता होखिबने मखा तरकफ अतोपा पाउदा डॉक्टर मार्क टी हाउकिपो आइनगी ओइबा मतिक चाबा चरक पिगदबनी हाना मियामना लाउखरे आइनगी वांगबदा थबक तौबगी मरालदा पुलिस ना फादुना हौजिक इन्वेस्टिगेशन चथरिबा डॉक्टर मार्क टी हाउकिप ngasi CJM इम्फाल वेस्ट की कोर्ट पुथोखरे अकन सेक्शन थौरांग लोइना पुलिस मार्क फो चेंदुना कोर्ट पुरपदा आनदगी मफम अदुदा गाइदुना लेरंबा मियामना डॉक्टर मार्क टी हाउकिपो आइनगी मतुगिना मतिक चाबा चरक पिगदबनी हाइना कोर्ट न थोमचिंदुना खोलाव कया लाउके पनबजाई चुरचानपुर की मोलनोम पैलेस तगी मार्क टी हाउकिप सही कुंड्रागा तरेट अपोकपा लेंखो सही हाउकिप हाउकिबा मेकुनगा तरेट पुलिस न दिल्ली तगी फादुना इम्फाल दा पुरकलबा मतों माकी मथक्ता केस अमा लखोतुना थिजिनबगी थबक चथारखिबने थिजिन हुमजिनबगी थबक असिदा हियना खुदोंग चानदबा ngasi फावबा पुलिस कस्टडी रिमांड लौथदुना थमलखिबने अमरोमदा मांगना कोकी की ओइबा लाइबाक अमा सेमनदबगीदमक थबक तौनरबा आना यादबा गवर्नमेंट ऑफ पीपल्स डेमोक्रेटिक रिपब्लिक ऑफ कोकीलैंड सेमदुना मसाना मसाबो हारिबलु पसिगी प्रेसिडेंट आइदम की वेबसाइट की डोमेन दा थादोरकफा प्रेस रिलीज अमद मयक्सेंगना पल्ली अमदि मसिगा लोइनना आइन जादबा थबक थौरंग क्या चथै आइनम हाकी मथक्ता मराल सिरिबने मरी रोमदगी पुथोरकफा आइनो बॉक्स मरक्ता ड्रग मखल क्या पुथोरकफ्रा हाइबगी सिंगनबा यामना चाउना लेरे हाउजिक इंडो म्यांमार बॉर्डर सेल तौदुन लेरबसु म्यांमार रोमदगी बॉर्डर लांसलक्त्रा पोचै क्या मोरेदा पुसिलक्तुना मोरेदगी अमु इफांदा पुरकपगी थबक यामना कन्ना चथारि म्यांमारदगी पुसिलक्लिबा असाथा की पोलम सिंगी मनुंगदा हाइनो वसिना ख्वाइदगी मसिंग हेले असिगम हाइनो बॉक्स मरक असिदा ड्रग मखल क्या लोटलग पुसिलक्लब्रा हाइबगी सिंगनबा यामना चाउना लेरे हाइरे पाउसेसिना फंगबा पाउगी लिखुन अमगी मतुंग इनादि हाउजिक मोरेदगी इम्फालदा थोरकपा गाड़ी अमदा मियोय अमना हाइनो बॉक्स अहुमदगी हेना पुबा यादे आना खुदेंग थाबिदा लेरिबा असम राइफल्स पोस्टना अथेंबा थमली अदबो अथेंबासी थोगाइदुना कनागुंबा मियोय खराना मियोय अममना हाइनो बॉक्स मंगादगी तरुक फावबा पुरगा मोरेदगी थोरकली असिगंबा गाड़ी सिंगासी खुदेंग थाबी असम राइफल्स चेक पोस्ट असम राइफल्स ना चेक तौरगा मियोय अमना हाइनो बॉक्स अहुमदगी हेना पुबा याहंदे हेनबा बॉक्सिंग अदु गाड़ीदगी थांग थरगा थमे अदबो जामना ngaklibadi हेनबा हाइनो बॉक्सिंग अदु हेंदोक होंदोक होंजिन तौनरबा मफम अदुदा चिंगमी मियोय निफु यांखैरोम लई हाइरबा मियोसिंग अदुना हाइनो बॉक्स अममदा अहोनमल लुफा चनी चनी लौरगा खोंगना असम राइफल्स चेक पोस्ट अदु लांथोकलगा पुरगा सत्पगी आयाबा पिरे अदुगुम हाइनो बॉक्सिंग अदु हाना पुरकपा गाड़ी सिंग अदुदा अमुक हापलगा पुहनबगी थबक सुचाथारि हाइरे ओरिबा फिबम मसिदा हंगनिंगाई ओइबा वहंग क्या थोरकलिबदि खोंगना हाइनो बॉक्सिंग पुरगा लांथोकहनबा याबा असिदा ड्रग मखल क्या हापलगा पुबगी खुदोंग चाबदु पिरापुरा हाइबसने मधुना असिगम हाइनो बॉक्सिंग असि अदुकी मतिक सेक्शन ना चेक तौबगी थबक चथबा मथौ तारे हिरमसिगी मतंग यूनाइटेड कमांड की लुसिंगबसु ओरिबा चीफ मिनिस्टर एन बिरेन की अखनबा मियंग चंगदुना हाउसे खुदेंग थाबी चेक पोस्ट चथरिबा चेक तौबगी थबक असि क्या यामना चुमना फुक्सेन सेंग चथरिबगी आइबदसु यंगजन मथौ तारे आइना प्रजा सेक्शन क्या दगी प्रेस ता फंगदोंगनरगले इम्फाल जिरी लंबी 4 लेन ओइद्रे NSIDCL की थबक सिंग मतम खरा लेबियु केवा नेशनल हाईवे इम्फाल जिरी लंबी असि पाकथोकपा लोइदुना कोलास थानदबा परमानेंट ट्रेन फावबा साबा लोइदुना लेरे यामना मरु एबा लंबी अम ओरिबा गाड़ी लिसिंग की मथक्ता चनरिबा हाईवे असि के हाउजिक पाकथोकलिबा
aside fit humfudagi hena paktre masidi 4 lane gi lampen nate prajana pambadu oidre maramaduna lambi semliba asi matam khara suspend tawduna thamlaga government ga janaba puraktuna amuk sathabiu an pasoi kendragi MLA safong konjekesor kebana phongdokre wafam masing asi ayuk national highway asigi oriental college mapadagi highway asigi haujuk wariba lambi gi apak pasang yangsan bagi khongseta mangna haigi bani mana maka taraduna NISIDCL na pakhaliba thabak asida yet palaijade tabak fazana paket pirakani abagi thajaba thamme adu haujuk pakthokli ba asidi aikoina mangjaruba fit chama pakko oigani khalupani lambi asi pakthokna ba honabada naget ki fraja singna pet jamri rom thadok tuna han laijaramba yungkai business tawramba se loina thuai khrabani matamatu do fraja singna mami tagi mapi ta tuna dharna famdar protest forward tawba lai khrabani haujuk oriba lambi ki apak pa asidi thuairam da basu yai masigi matang da minister of the works minister ga tanaraga minister da ministry da se ituna khagalagani hansa phongdokhe sahi garagi mamang dagi NPR na manipur gi minister oiram labadi manipur hiram kudimata chakot palamdam am oiduna drug na amadi SIVS nam yoi kya chiduna logra fakragi masing engalakriba asi hengalam loi tombe ani suba BJP gi lenga kasi bolu singliba minister NPR na matam kharagi mamang dagi hauda manipur gi minister oiduna lenga sasan gi thabak toromba tarabadi manipur da drug sinaba SIVS namaram oidana misimina kaya thokduna logra fakragi masing hengalakriba asi Hengalam loi ana Manipur Democratic Alliance MDA ke convener Tombi na phongdokre awafa masing asi imphal gi bapura da leiba MDA ge office ta permission go na ba amada mhang na ki bane Tombi na makata na permission da phongdokhi badi se minister N Bereng gi lusing makata war on drugs ke khongjang jang silak liba amadi Manipur miyam gi jai fana ba ge makta pa khalak liba tongan ba issue sing da N Bereng na full support pi na mai pang na ba hona gane ngasi gi mali masi amatani haina khangadabani maduna Manipur gi mafum ayamba mafum amada u sara thaba matamda harau tayamna okadabani maduna tana chingda u chara thapi yaroi haidon thingbagi tabak sa tarak pa yauri basi yamna chumde thariba u pambi aduna oxygen botorak tuna ekhoi miyoiba punamak sor uhonbada sinagadori bani habada u pambi thabada thingliba miyoi aduna khangadabani haike manhai lamdamasina leiriba miyusina lebaki damak afaba thabak tawrabadi MD na mafung fana sawat kane maduna afaba thabak tawsi tungi birol kanana bathabak paigatse imphal more labi gi loksau gi saruk singda krek inana u kaya harumbadu usoi chongkalak padagi hauna soibum semna ba hona bana tumna mangkre masidana tana maitan fotok loga sel tanana ba hona bada umangi u pampi singjan thatuna Manipur gi singge am bamaru kokre Kohima da Manipur masa ani gajaga konana fare Manipuri masa amana jepsi gari amada lona haptana purak lupa lak taraga nifan ga lising tarit rongge belwo ke daba ganjaga konana ngaraga Kohima police ki kangbu amana Kohima forest colony manak tagi fare haire ganjaga konana fara ba Manipuri masa ani asiki maming Stephen amadi Roso kawi senapati dagini mahoyane de jepsi registration number NL07CB 3994 asida ganja singa du haptana purak khibane Pagalaba ganja sing adu ga loina na miyoy ani adu Kohima South Police Station da khujina kre haire Nagalamrum dana miyoy ani heroin powder gram chani humfuga konana fare ngarang nungtirpung ani rom tapa matam da Imphal West District Commando kangpuna Imphal ge Nori awasida leiba tampa hotel mamang dagi miyoy ani heroin number 4 gram samri humfuga konana fare haire Faraba miyoy sing adu Churachandpur District ki Toibong Palace dagi pi Ti Paulen lan haukip sahi kun mari amadi Chanten District ki sakwi karhongge monjang village dagi jang kholel haukip sahi kun tarit ni haire miyoyani asida ki police na sapon kep ta haptuna purakpa heroin powder gram chamri humfu adu phagat pangamge paraba miyo sing adu drug sing adu kona na bakoina fairakpa luggage ani mobile phone ani ATM card ahum amadi sel wainal policing ambaga kona na makhata ba ain gi bathabak lokna na Imphal police station da khosina kre haire Forest amadi Revenue Department na niyam kaiba thabak tawragliba mari leinaba official singi mathakta ain koiba thabak lokhat kani sa minister Manipur lega ki Forest Department na reserve forest amadi protected forest ningthi na ngak sen kadabane aduga Revenue Department na Manipur Land Reform Act 1960 ki makhada lamjing ningthi na ngak sen kadabane karigumba niyam kaiba thabak tawraglabadi mari leinaba official singi malakta responsibility fix tawgani ana sa minister N Birena phangdokre Awafam masing asi Minister N Biren HCR lagduna CM ge office da pangthokpa Police amadi Revenue Department ge marwebo official singjau na pangthokiba mifam da hai gibane Aji state asida warakliba phibam gi patang da kumna khanna naina giba mifam adu da Minister N Biren ha sawa phangdok pagaloina hai gibadi lamdam asi ek amri lo leiba lebak ni
lamdam asida salariba iyak amadi lo adu akhoni induna satkadabane karigumba thuwairaglabadi charak piba tabani haujuk state asida chawkhat thawrangi thabakama paikanaba honaba matamda lam leitabagi awaba mayongnai lamdam asida khundamina riba kanglo khudingi oina community market amadi guest house amam sage haina lam thibada fangdre masi karidagino revenue department lam pangpida pirambadagini haike thong saba loisindabagi miyamda wakat bipam phamkre thawal mai imphal lambi matam kaktana thengane Lilung Kendraki Manung Chanba Kaibungi Thawal Turet Mathagda Bailey Thong Sagane Hena Lebak ko Thawal Loiraba Matong Marama Matapi and Lep Kiba Lagriba Tang Taragamathoi Fawada Bokana Saba Hudrabadi Tangnaba Namitagi Thawal Mai Infal Lambi Matam Kaktana Tingin Bagi Hongjang Sanchalagani and Unique Youth Development Association UYDA Kaibung Wagma Mataki Secretary Wahidur Rahmana Fangdokre Awafama Singasi Kaibung Krungangi Club Manga Havadi UYDA Kaibung Youth Development Club, Kaibung Wangma Taba Social Development Organization, Kaibung Welfare Association, Amadi KWA and Development Center for Health and Social Service na. Sindurangasi miyamgi oibo mifamama Wahidur Rahmana Fangdokibane. Manhai sahi asigi Mars tara kataruk tagi. RIDF scheme lisingani kun mathoigi makada PWD Bridge Division ki miyang makada tender dauduna saba horakiba. Belly Bridge marap amata pitana thong saba ki thapag lepkibane. Saba horomlaga lekhiba asiga mari ledana thong asigi akoibada lairiba club mangada mari leinaba authorities minister works minister local MLA chief engineer PWD amade contractor da kyarak hana thong saba loisin binanaba haijaraba sungasi phaba tabidabasi adoki matik noaite hiramasiga mari leinana akoibada lairiba club manga amade thong asigi akoibada lairiba praja singoiba public meeting amangasi construction site asida pangthoktuna warip kya sulaukhre haike Akoibada leiriba miyamgi awaba yangbiduna athubada thong sabagi thabak habiyo nadrabadi akoibada leiriba praja singa khusamdaraga akanba khongjang changsilagani masida tholakwa afafatagi daita mari leinaba department abadi contractor na pugadabani thong sabagi thabak asinga sidagi namit humni fawagi manungda thong sabagi thabak habutrabadi thangnaba namit habadi jun taragani thoidagi auraga thawal mai imphal road ta matam kaktana lambi thengchilagani kanagumba miyoi kharana lautunaraga rajnitigi khudong chaba lawdara honarakpa asi laibak thibane Construction site asi karigumba hongkhiba tarabadi matuda tholakwa afafatagi daita contractor local MLA amadi PWD department phukadabane Construction site asi aujik ising isau namaram oraga ayamba sarup kin tharabani ising isau amuk laklabadi lawnambal kaiba yabagi condition lairibane maramasina miyamda mi paiba pokhalibani maramasina mari leinaba authority gi miyoi sing lakpiduna akoibada lairiba miyamga solution ama furakna na honabada minister Local MLA amadi mari leinaba authority kudimakna mateng bangbiu aina wahidur na mari leinaba singi pungning singsilagle laingak na athubada lawmi sina changgadaba har marang kana matam chana pebidabadi lawmi miyamgi ho changsilagane handaki BJP ki ani sabatam asina manipur miyamgi maru oina lawmi gi khandaba manba thawong kya jathari maramdi free karib ki oina Bisnupur district ki oinamgi urea har bag lising mari allocation thokraga bag lising amaga sadru umbuga nipan khakta miyamda utcharaga tokre Mana masing thazari balami singdi makuk da makut hamnare Old Manipur Youth Progressive Farmers Association gi Secretary General L Angau Singda Fongdoragle Amoromda hojik jun thagi tang tara auraklava fawwa karibki oina urea purakpagi mami udre Laugi fawdi hunare har chaiba yaraklava fawwata agaraba thorang lokot pawute Association na tamjaning bo wafam di urea purakpa eo natragana EO gi khutangda fanghanbana laumi senda nuaigani Nataduna urea bag amagi wangu kumbidagi laklaga faring lepan singba tawrabadi problem kya mayungnarakani Agriculture laingak na akanaba thawrak lokot fiyo laumi senda law uningak taba matam haibadu yorokle maramde Government akanaba thawrak lokot tabadagini laingak na athubada laumi senda sanggadaba har marang kaina matam chana pibidrabadi laumi miyamgi sa ihau su sangchalagani ana phongdorakle makatarakwa atopa editorial gi kalam amada reserve forest amasong protected area da khundasinba Manipur ki singi saruk singda lenga ki oina protected area amade reserve forest area singadu karam ba mafam dano aibado miyamda bukhana lautok tuna khangan bachumne loina lenga na protected area amade reserve forest area ni aina lautok ba mafam sinda kana gumba miyo sinda khangna bu orabaso khangdana bu orabaso sangsin dano khunda sin ba yaurabadi makhoi sing adu da notice pituna mafam sing adu dage masa na handu an kinaba akangna ba matam pi ba mathau tai Laingana logi oiba process satabada maga kantuna singna batarabadi laingana logi oiba lakot pham thok pathabak sing lakotuna protected amasong
Reserve Forest area sing param chumna ngaksen bagi thabak lokhat panam yam gi marakta ongkan na thokan tabang ngamgane loina environment ngaksen era bathorang da khumang chaksil basu ngamgane laika na Reserve Forest area gi chapchaba boundary ngaksen era bamatam chana survey cha daduna area sing adu miyam marwina sing da khundari ba miyam da khangan bachome singilam da leiba Reserve Forest amasung protected area sing da lam khopsin da khunda sile haiba amadi reserve amadi protected area nati haiba gi wadok sing toina tholak liba asigi waroisin matam chana parak basi lainga ki mathaune masigi matang da Minister N Biren amadi environment amasung forest minister TS Biswajit kim yang makada secretary na chairman oiba awang pathaki committee amana laukiba warip kim batungina forest department amasung revenue department na punda manipur ge forest area ge chapchaba boundary khangdok na ba apun ba survey amasa thaba haure haina principal chief conservator of forest Dr. AK Joshina Fongdo kiba adu thenglabasu thengna asumba khongthang ni lawi principal chief conservator of forest ki wafam asi lebak pupu nimita sanjen thongte leiba umang loisang ki mai loisang the chief conservator Longjam Joy Kumar amasung Central Forest Division ki DFOR ge marjit chawna pangthoki ba pawgi mifam amada principal chief conservator of forest na law thoki bane loidana tha asigi manga da pangthoki world environment day mari leidana umang loisang ki DFO Central Division na lusing duna block plantation ki saruk amu oina Nomaijing Reserve Forest da upampi thaba ki thorom pangthokpada nawai fal ki kun ki kunsa sina et apan pirak liba du laibak thibani haina nawai tabu wafam se phongdoki magi wafam da khwai ki maru oiba amadi miyam na khangning lairake ba Reserve Forest amadi protected area ki data lakthoki baduni Manipur square kilometer lising amaga samri umbuga tarit pak chawba Reserve Forest kuntra ka tarit amasung square kilometer lising mari chama komputra mathogi protected area kulhom doi laire Reserve Forest ngasi Manipur state darwara amasung Indian Forest Act lising amaga sapan kun ka tarit ki makhada sakhang ki bane kumja lising amaga sapan umbuga tarukta Nomaijing Reserve Forest na kwalipam wafam basigi square kilometer 74.7 ni habase Indian Forest Act ki makhada notification thoki balai masigi matugina forest settlement officer aftuna mafamadu ki kunja sing elefamadu demarcation tawtuna acre 125.44 gi pak saw lam gi saru kumja lisinga baksa patmar futra ki January tara ka tarita Manipur gi geze ta fong tuna matamadu ki nomai fal khun gi sip jangkho sat hawkip ka jana ki balai ke jana ki badu ki mayuk khul asigi pikrava mafam adu english ing abaksa patmar fuga manga amasong lisinga baksa patmar futra manga ta mafam adirak honglaba mato Housing Lady Nomaijing Reserve Forest ki singkhong to hoina laisilakkhibani haibasine Nomaijing sing ki Reserve Forest area da nomai fal ki khunja sing da lam kopsin da namakoi gi lamni haiba amadi kaupur amasong tangjing sing ki Reserve Forest area da lam kopsin bagi wathok sing lairiba si natana atop sing ki Reserve Forest area sing da lam kopsin bagi wathok sing lairiba sing asigi warosin product na forest department akan ba thabak lokhallo Manipur da ART fangdabagi awapa mayuk nare ICVS loina dunai hinglaba Miosingi life saving drug amoriba anti-retroviral therapy ART Manipur April thadagi stock lay travana state asida ICVS sagona dun hingliba mio lising taraga hundoi rom awapa mayong nare paugili kulambaki matungina National AIDS Control Society nekogi makha dalaiba state AIDS Control Society SACS na life saving drug asi laibangam dabadagi tha taruki welfare stock maintain tobangam dabani hari ART na haksang imun kangkat bagaloina na virus cell masing hantalibane Manipur da ART drug fangre have work from Manipur network for positive people social awareness services organization care foundation amasung Kripa society hariba NGO sing asigi mekete gi hana da fangdokpa laikhrabane drug asi mamang tadi nekona supply torombani dobo financial year lisingani kuni thoi kolhomdoi da ki Manipur state AIDS control society da hidak asigi daita sinakibane makatarakwa atopa pauda Catholic Education Society Manipur na salairiba school sing matam kaktana ating bathamble KSAP. Auki pasahi lisingani tara kanifan ki February tara ka tarita maike ni na jana ki bo wafam bo thawaidana kana gumba masagi khudong chaba khakta magiyang ba orphonis kara ki sarugda satpa amati Catholic Education Society Manipur CESM gi ngaksau thekpa thaudok singna Little Flower School da khanglak khangjen gi awa mayuk na kibane Hariba fokai bagi tautuk atu da leibak miyamna marwai na mahiroi kunaina toina ngakpam thokte loina na lamda masda leiba mahiroi lup khuti magna kari maram gi tautuk atu nangkibanu haiba asi CESM gi missionary father amri sister singta leibak miyam khangna hangadaba asobo wang amani haire nagalani na jana ki bo wafam bo matam gi oina laukiba phiremni haraga dilamda masila tunggi
Yumbiril puthokadoriba kathopaka loinana masak nairaba society amagi machinery father amadi Sister Haina Laujariba amadi Miam the Launariba asi Pumla Lanba Amani Hybrid Hyman Batok de Maramas Nanga Heki Philip Lover Cater Education Society Manipuna Salai School Kudimak Matam Kaktan Ating Batam Lagani Hana Aina Tinkrava KCP People's War Group Central Media Coordinator Secretary Kamret Lenin Midai Tadoropa Cherola Manahari Aribada content sing asigi maru iba pau khara asiba pau damjariba Manipur local news YouTube channel asidagi yang biri bapuna mapata kazari channel asin atom takana rabadi subscribe to subscribe to bira baloina like and share to busukabi kanop namakpo amakana thakazari